Arambai News Guwahati da Manipuri Pau Tabiriba Singbu Ihan Handu Maktada Chingangbam Sujitra Ranina Khurumjari Housing Asigi Samlapa Mariba Pau Sing Lobirasi Assamda Hayeng Haunabi Matungina CM Sarvanan Sonowalna Arunodoi scheme launch Tauragani State Asidang Asi Paubuyoina Kwaidigi Chauba scheme Asigi Makada Imung Lak Kunithoigi bank account ta Tha Kudingi Lupa Chanipan Kuntra Lagliba December Amadagi Mari Faubugi Manungda Changba Hauragani BTAD yaudana district kumapanda scheme asi chatnagani adubu BTC mikhal loraba matungdadi BTAD dasu scheme asi chatnagani scheme asina state asigi miyoi lakh marfutara mukta kana hangani Dispur gi Janata Bhavan da pangthokiba paugi mifam amada Minister Himantana hauzik India amasung malem gi mafam khayada corona gi second wave lakhrabasu Assam dadi second wave lakhtri haikre Assam da mapungfana COVID control tawba ngamlaba maramna khana parada leiba state asigi khwaidigi chawba COVID care center thigzin kibaga loinana haujikti COVID care center amata hospital gi mapanda leitre haiki hauzik lairiba sidi COVID hospital ngaktani adubu COVID hospital gi masingsu hengat hanaba hotnakigani haina minister asina makha taki Nakalamaromda COVID vaccine thorakpada vaccine kapnanabagi hena kudong chaba pigadoriba singasi mathang sitna health workers sing army police amsung security gi miyoi sing chahi yankhai mathaki miyoi sing masagi aruba anaba leijaba singdane Assamda hauzik oina COVID vaccine kapagi mathau tagadoriba si miyoi lakh humpu mukni su haiki Paugi mifam asida education department ki oina yabdamak maroiba wafam amasu minister asina lauthoki Mathang chahigi January amadagi nursery dagi horaga primary sing yauna 5 fawbagi class sing horagani haikre COVID ki phiba mapung phana laksin bangambadagi education department na pikliba angang singsu school kahan bagi firep asi lorakpani haiki Final year mairoi singi oina lagliba January 15 dagi hostel singsu hanglagani aduga hauzik chathariba online da class tobagi thorangasi December 15 dagi lebhalagani haiki English singani Nipan Taramapangi higher secondary first division da pass torokiba satri singda scooty pigani lauthokrabasu marakta cycle pibagi wafam khanarakpaga loinana scheme asi panduna leirakhi adubo paliba lengaga sina ngasidi lawkiba phirep hongdana scooty piragani lauthokhibaga loinana scooty gi RC amadi insurance ki selfam su lengakna puthokani Panbayai English ngani taramapan kun amadi English ngani kun mathoigi ningthina mai palakpa mahiroi singdasu scooty pigadori ngase Guwahati University da laiba head office ta All Assam Students Union asugi wasak lobugi thoram pangthokre mifam asida Dr Samujal Kumar Bhattacharya machinmakna mayamna mangonda sinariba asugi chief advisor gi thaudang asi puragani haikre adubo asugi amukasu hanna president oina phampugadaba Dipankanath anoba general secretary Sankar Jyoti Barua amasung pham thadokraba Lurin Jyoti Gogoina Samujal Masana thodang logani haizarabasu masigi matangda official oina tangdangwa firep logodoriba si mathang pangthokadoriba executive committee gi miphamnani hairaduna committee da sina thokibatanatana Samujal gi matangsida makhoigi machindagi ahenba wafam amata phongdorakhide Mathag Assam ki Golagha district ki manung channa khumtai da AGP mutkiba yabagi phibam da lairakle AGP gi akanba lanban ama oriba khumtai da hauzik lariba AGP gi anchalik parisad 19 mak punna AGP thadokre MLA Mrinal Saikia gi thabak thong singi mathakta AGP workers singna pelaktabadagi ahakpa phirep asi laurakhibani panbayai Dhemaji Pathasar Kusi Tejpuram sung Jagirotasu Khumtai Pirep Asigumna Mayam Hauduna AGP Thadok Narakpa Yai Hainari Maramaduna Khumtai Thong Asidagi AGP na Mamitpana Sing Haudrabadi Mathang Awaba Tarakpa Yari Manipura COVID pandemic mayok nanabagi damak health department na directive ama thokladuna lenga ki doctor singna makhoi gi thabak toriba mafam singda makhoi gi mathau mapung phana tawgadabani haikre lenga ki doctor sing private practice tawba yaroi haikibaga loinana private hospital singda lenga ki doctor sing thabak tawi natraga tawde haibadu yengsilagani su hairi masigi matangda inspection tawbagi ahanba report December 2 da pisingadabani Asida sunatana directive asida RIMS amasung Jenims na khudaktagi makogi specialist amasung doctor sing changnaina duty tohonabagi thorang paikhatgadabani hairakli COVID ta duty tariba doctor singna makogi patient singbu matam chana yengsilibra haibadasu panagadori
मणिपुर असेंबली की स्पीकर ओरिबा वाई खेमचाना ngasi सिंगजमई ओइनाम थिंगेल गवर्नमेंट प्राइमरी स्कूल हांगदोखरे अखोगी क्लब सिंगजमई ओइनाम थिंगेल नसिंदुना पांगथोखिबा हांगदोकपगी थोरम असिदा स्कूल असि सेमजिनबदा लुपा लाख 12 रोम चंखी थिकादा सेमलमलबदे लुपा लाख 50 रोम चंगलमलगने लेकागी क्लब मियामना मतेंग पांगबदगे सेल यामना चंगहंदना स्कूल असि सेमब ngamlibani मरमदुना मियामना बु थबक तौसी हाइरबदे तौबा याबा ngaktani हाइखी अदुगा सिंगजमई केंद्र सिगी एमएलए ओइजरबसु महाकना खंगदबा उदबसिंग अदु मियामना ताकपियो मसादा हकथिंगना हाइबियो हाइना मिनिस्टर खेमचाना हाइखी लेंगा की स्कूल दा ओजा ओरिबा लाइरिक निंथीजना ताकपा ओजा अमता ट्रांसफर तौरoi हाइनसु स्पीकर खेमचाना मखाताना हाइखी स्टेट असिदा कोविड पॉजिटिव ओइबगी मसिंग अमदी सीबगी चांग हेंगलकलिबा सिदा मिदेंग थमलगा होटल निर्मलादा पांगथोखिबा रिव्यू मीटिंग अमदा हेल्थ एंड फैमिली वेलफेयर की एडवाइजर एमएलए डॉक्टर सापम रंजनना कोविड फमुंग मसिंग हेंगतनबा डिपार्टमेंट की ऑफिशियल सिंगा मफम मफम द चतुना थबक पाइखतपा हौरे सीएम ग तानरगा अथुबदा थबक हौरगनी हाइख्रे मिपुम खुदिंगमक्ता हेल्थ केयर की खुदोंग चाबा करमना फंगनगदगे हाइबगी मतंगदसु खंगनखिबगा लोइनना मिरोनबी नुपीसिंगदि कोविड पॉजिटिव ओइबा ओइदबा येंगदना खुदक्ता मखोइबो अना लायेंगबगी खुदोंग चाबा पिननबसु खनखि अतोपा स्टेट सिंगदना यारगा इसागी स्टेट लरिबा मणिपुर यूनिवर्सिटी ऑफ कल्चर दना डिप्लोमा पाइबगा लोइनना ग्रेजुएट पास तौरबसु एमए तमहलोइ हाइबसी सुग्या यानिंगदे करिगुंबा महैरोइ सिंग फुबा चैबा तौगनी हाइरबसु खोंफम हल्लोइ हाइना जेएन मणिपुर डांस एकेडमी के डायरेक्टर इंचार्ज पुखरमब्रम बिलासना हाइख्रे डांस एकेडमी असिदा पांगथोकपा पाउगी मिफम अमदा बिलासना मखा तारादुना जेएन डांस एकेडमी की डिप्लोमा ना एमए तंबा तमदबगी वफम असि तोकथोकलगा हौजी हौजिक एमयू दा ओजा ओरिबा खुदिमक जेएन मणिपुरी डांस एकेडमी की डिप्लोमा असिना ओजा ओइखिबा ngaktane सेंट्रल यूनिवर्सिटी ओरिबा एमयू दा ओजा ओइबा यारगा मणिपुर लेंगाकना लिंखचबा मणिपुर यूनिवर्सिटी ऑफ कल्चर असिदा सर्टिफिकेट डिप्लोमा गा लोइनना मसासु ग्रेजुएट ओइरगदी एमए तमहलोइ हाइबसी यानिंगदे कन्ना प्रेसर तौरगसु हंदोकलोइ ngasiदगी यूनिवर्सिटी असिना पिरकपा इन्विटेशन सु लौजररोइ अदुगा अखोइगी माइकैदगिसु कोऑपरेट अमता पिजररोइ डिप्लोमा लोइरबसिंग मिंगचनबा यारोइ हाइबा करंबा यूजीसी के लमाइदे यावबगे पुथोकपिरउ हाइना वाहंग हंगखिबगा लोइनना मणिपुर यूनिवर्सिटी ऑफ कल्चर की एकेडमिक कमिटी सेमबदा यावरिबसिंग ngasiदगी तोकलगनी हाइनसु पुखरंबम बिलासना मखा ताखि चरगसिदा यूनिवर्सिटी असिदा एमए डांस अमदी एमए म्यूजिक की मतंगदा थोकलिबा वाथोक लेगाकना अथुबा मतमदा लोइसिनबियो कुइना वारोइसन पुरकपा ngamdana लेरगदि महिरोइ कयागी एकेडमिक कैरियर मांगलगनी हाइना कंगलई इंडिजिनस मार्शल आर्ट्स एंड कल्चर सोसाइटी की मार्क्सना हाइरक्ले मणिपुर की चीफ मिनिस्टर एन बिरेन कोविड पॉजिटिव ओइदुना होम आइसोलेशन दा लेरखिबादु ngasi टेस्ट तौबदा नेगेटिव ओइरे हाइरि टेस्ट तौबदा नेगेटिव ओइरबनिना हयेंगदगी लेबाकी थबक मपुंग फाना तौबा हौरगनी अमसों डिसेंबर 2 दा इरंग थोंगी आरसीसी ब्रिज साबगी उरेप उयुंग तंबगी थोरमसु पाइखतलगनी हाइरि ममांगदा लाउथोखिबा मतुंगिना ngasiदगी मणिपुर की डिस्ट्रिक्ट मरीदा सेरो सर्वे तौबा हौख्रे डिसेंबर की 18 फाउबा चथगदोरिबा सेरो सर्वे असि खनगतलबा तंपाकी डिस्ट्रिक्ट अनि हाबदी इम्फाल वेस्ट अमदी कक्चिंग अदुगा चिंगी डिस्ट्रिक्ट अनि हाबदी उखरुल अमसुंग चुरचानपुरदा ngasiदगी हौखि टेस्ट तौबदा फंगबा रिजल्ट की मतुंगिना मियोय अदु ममांगदा कोविड वायरस का समनखरब्रा नत्रगा समनखिद्रिब्रा हाबदु खंगबा ngamlagani आसाम ngasi COVID-19 की अनोबा पॉजिटिव केस 458 फंखिबगा लोइनना अपुनबा कंफर्म केस मसिंग लागनिगा लिसिंग 12,463 यौख्रे लिसिंग 3,448 एक्टिव ओइरी लेखिदबगी मसिंग 54,038 ने त्रिपुरा ngasi अनोबा पॉजिटिव केस 53 फंखिबगा लोइनना अपुनबा कंफर्म केस मसिंग लिसिंग 39,432 ने 435 ना एक्टिव ओइरी लेखिदबगी मसिंग 468 ने मणिपुर अनोबा पॉजिटिव केस 435 फंखिबगा लोइनना अपुनबा कंफर्म केस मसिंग लिसिंग 15 सुपना 95 यौख्रे लिसिंग 3,439 ना एक्टिव ओइरी ngasi मणिपुर मियोय 9 कोविड नंबर मोइदुना लेखिदबगा लोइनना अपुनबा लेखिदबगी मसिंग 230 यौख्रे अरुणाचल प्रदेश अपुनबा कंफर्म केस मसिंग लिसिंग 13,264 ने 2,558 ना एक्टिव ओइरी लेखिदबगी मसिंग 53 ने
मेघालय अपुनब कन्फर्म केस मसिंग लिसिंग तरामाथोइगा चट्रेट निफुनी चट्रेट का हुम्फुनी पाना एक्टिव ओइरी लेखिदबगी मसिंग चामगा तरामाथोइने नागालैंड ngasi anongba positive case kuntaret phangkibaga loinana apunba confirm case masing lising tarama thoiga chamaga marfu taruk yaukre chamapan ga kunmanga na active oire leikidabagi masing humpu mari ne Sikkim da apunba confirm case masing lising mariga chamapan marfu taruk yaukre chaniga humbudrama thoina active oire leikidabagi masing chama supna nipane amadi Mizoram da ngasi anongba positive case ahum khak phangkibaga loinana apunba confirm case masing lising ahum ga chanipan kunmanga yaukre chahumga kunmatina active oiri leikidabagi masing mangane amadi India da ngasi goin hojik phawda anongba positive case lising kunma thoiga chatruk kunthama thoi phangkre India da ngasi phawda COVID-19 na confirm oiba case masing lakh marfutra mari dasmik manga mari ne amadi hojik layeng liba मियोई की मसिंगना लाख मरी दशमिक मरी सिनोनी अमदी अपुनब लेखिदबगी मसिंगना लाख अमगा लिसिंग कुंट्रा तरेट चमरीगा यांखै मंगानी असिगी ओइना हौजिक फावदा मियोई चनीगा हुम्बुद्रानी पान कोविड नंबर मोइदुना लेखिद्रे अरोइबदा अतोबा पाउसिंगदा लेबाग असिगी प्राइम मिनिस्टर नरेंद्र मोदीना ngasi वैक्सीन साबा अमदी मसिगा मरी लेनबा थबक तौरिबा थीम अहुमगा वर्चुअली वारी सानाख्रे Genova Biopharmaceutical Limited Pune Biological E Limited Hyderabad amadi Doctors Reddy Laboratories Limited Hyderabad ka wari sanakhiba sida scientists singna loriba thogdangi mathakta apenba phongdokhibaga loinana vaccine amsung vaccine ga mari lenaba wafum kayagi matangda micham miyamdasu laina khanghananaba scientists singda prime minister na haiki Panba yai Prime Minister Narendra Modi na handakta sar ahumda chatuna COVID vaccine sariba kapa amadi yanthokpagi matangda khanakraba matung amukkamuk wari sanabagi khongjang asi changsilakibani Prime Minister Narendra Modi na Uttar Pradesh ki maki parliamentary kendra Varanasi da pangthokiba miyamgi mifam amada wa ngangloduna hauzik lomi singna farm law gi mayokta protest kanna changsilliba sigi matangda nakoina na palladuna anouba law singu gi policy asi lomi singi chawkhatnabagi damaktani lengak na lomi singda anouba market ki khudong chaba sing piba pambata natana mandi system suma pangal kalhanba pami haiki Anova policy asiga loinana ariba system su adumak leithakigani lengaki anova policy asida chingnariba singna tungda anova policy asigi khudongchaba lodana makhoi gi senthok hengathanba yagani haina prime minister na makha takhi BJP ki luchingbi amadi Rajasthan ki MLA Kiran Maheshwari COVID number moiduna hospital da leikhidre leikhidaba matamda mahak masagi chahi 58 sukre ahumlak MLA oiraklabi Kiran Maheshwari ngarang numidang lekhidabani nakalamaromda Rajasthan da COVID laichat hengalakpadagi December amadagina kuntramathoi fawba numidang pung 9 dagi ayuki pung 3 fawba district 13 gi headquarters singda curfew thamjinkhre aduga kaithel thabak sufam sing amadi lalol itiki mafam singdi nungthil pung 3 tagi thingjinnaba haikhre panbayai Rajasthan da COVID ki case handakta Diwali matungdagi hengalakibani COVID vaccine hek puthorakpaga vaccine kapagi thorang chathanabagi damak doctor pharmacist loinana MBBS amadi BDS intern sing yauna healthcare worker sing khandoknaba center na state sing da haikre hariba miyoi sing ase potential vaccinator oina logani hanasu cherol asida palli COVID vaccine kapnanabagi damak mathang manaw naina lehangadoriba health worker singi database ama sembasisu lengaki thogdang amani haiki Doctor MBBS Mahairoi nurse amasung asa worker sing yauna frontline healthcare worker crore amamo identify tawbuga loinana mathang chahi habadi English singani kunmathoigi July fawbugi manungda vaccine dose crore nifudagina yankhai fawba sizinaduna miyoi crore kunmanga mukta COVID vaccine kapa ngamlagani haiki amadi Bangladesh legangna COVID vaccine gi dose crore ahumuk puthoklaga miyamda lemna COVID vaccine kapkani lauthokre Serum Institute of India dagi Oxford AstraZeneca COVID vaccine gi dose crore ahum launanabagi ayaba mangjongna phangkhrabani haikibaga loinana vaccine kapkadaba miyoi sing khanbagi matangdadi World Health Organization WHO na semba protocol sing ngakna chatkani hairi Masida health worker amadi police personnel sing yauna frontline workers sing da hena khudongchaba pibagi wafam palli panbayai Bangladesh da hozi COVID na naba migi masing lakh mariga lising humpu hen khrabani
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫